ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯁꯤꯡꯅꯅꯥꯆꯣꯝ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯜ ꯃꯆꯥ ꯑꯗꯨꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯊꯋꯥꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯊꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯣꯍꯦꯟ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄ ꯑꯗꯨ ꯁꯤꯟꯊꯥ ꯃꯃꯥ ꯂꯩꯈꯤꯗꯕꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕꯁꯨ ꯃꯃꯥ ꯁꯛꯄꯤ ꯑꯃꯃꯨꯛ ꯂꯥꯛꯑꯦ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥꯅ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯁꯈꯤꯇꯣꯝꯕꯤ ꯑꯗꯨꯗꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯁꯈꯤꯇꯣꯝꯕꯤꯅ ꯁꯤꯟꯊꯥ ꯑꯃꯗꯤ ꯁꯤꯟꯊꯥꯒꯤ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯊꯣꯏꯊꯣꯏꯕꯕꯨ ꯅꯣꯡꯃꯇ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯝꯗꯦ꯫ ꯆꯥꯛ ꯐꯥꯎꯕ ꯏꯟꯊꯤ ꯅꯨꯡꯉꯥꯏꯅ ꯄꯤꯖꯕꯤꯔꯝꯗꯦ꯫ ꯌꯨꯝꯗ ꯂꯣꯏꯕ ꯖꯤꯕ ꯑꯃꯒꯨꯝ ꯄꯤꯖꯅꯤꯡꯕ ꯃꯇꯝꯗ ꯄꯤꯖꯕ ꯑꯗꯨꯒ ꯄꯤꯖꯅꯤꯡꯗꯕ ꯃꯇꯝꯗ ꯍꯦꯛ ꯇꯣꯛꯄ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯤꯟꯊꯥ ꯁꯨꯃꯥꯡ ꯑꯗꯨꯗ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤ꯫ ꯁꯤꯟꯊꯥꯅ ꯋꯥꯏ ꯇꯩꯕ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯃꯥ ꯑꯇꯣꯝꯕꯤ ꯁꯈꯤꯇꯣꯝꯕꯤ ꯍꯥꯒꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯈꯤꯇꯣꯝꯕꯤꯅ "ꯍꯥꯏ ꯁꯤꯟꯊꯥ, ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯈ꯭ꯔꯦ?" ꯃꯁꯤꯗ ꯁꯤꯟꯊꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, "ꯏꯃꯥꯇꯣꯟ, ꯋꯥꯏꯁꯤ ꯇꯩꯕ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ, ꯑꯗꯨꯒ ꯑꯩ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯔꯨꯔꯒꯦ." "ꯏꯁ, ꯍꯧꯖꯤꯛꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯕ? ꯀꯔꯝ ꯀꯥꯟꯗ ꯊꯣꯡꯗꯣꯏꯅꯣ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯛꯂꯕ ꯃꯇꯝꯁꯤꯗ? ꯍꯦ, ꯊꯕꯛ ꯇꯧꯕꯗꯣ ꯂꯦꯟ-ꯂꯦꯟꯗꯅ ꯇꯧꯔꯒ ꯁꯨꯝ ꯂꯩꯒꯅꯣ, ꯁꯠ-ꯁꯠ ꯂꯣꯏꯁꯤꯜꯂꯛꯎ, ꯑꯩ ꯆꯥꯛ ꯂꯥꯝꯃꯕꯅꯤꯀꯣ꯫ ꯑꯩꯅꯅꯦ ꯆꯤꯟ ꯌꯥ ꯁꯦꯡꯕ ꯍꯦꯛ ꯂꯣꯏꯔꯛꯄꯒ ꯆꯥ ꯂꯣꯜꯂꯒ ꯊꯝꯃꯝꯒꯗꯕꯅꯤ, ꯑꯗꯨꯒꯅꯦ ꯂꯣꯏꯔꯒ ꯆꯥꯛ ꯑꯃꯨꯛ ꯆꯥꯒꯗꯧꯔꯤꯕꯅꯤ ꯑꯩ, ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯨꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯁꯈꯤꯇꯣꯝꯕꯤ ꯐꯦꯠ ꯂꯥꯎꯔꯝꯗꯨꯅ ꯃꯅꯤꯡꯂꯣꯝꯗ ꯆꯠꯈꯤ꯫ ꯁꯤꯟꯊꯥ ꯃꯃꯥ ꯑꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯉꯥꯡꯂꯝꯕ ꯑꯁꯤꯗ ꯃꯍꯥꯛ ꯀꯤꯔꯗꯨꯅ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯠ-ꯁꯠ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯆꯥ ꯍꯥꯟꯅ ꯂꯣꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨ ꯂꯣꯏꯔꯒ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯟꯊꯥ ꯆꯥꯛ ꯊꯥꯡꯒꯠꯇꯨꯅ ꯆꯥꯛ ꯌꯥꯏꯕ ꯍꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯈꯤꯇꯣꯝꯕꯤ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯪꯂꯛꯇꯨꯅ ꯁꯤꯟꯊꯥꯅ ꯂꯣꯜꯂꯒ ꯊꯝꯂꯤꯕ ꯆꯥ ꯑꯗꯨꯕꯨ ꯐꯖꯅ ꯊꯛꯇꯣꯛꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯊꯥ ꯏꯟꯖꯥꯡ ꯑꯗꯨ ꯁꯧꯒ꯭ꯔꯤ ꯊꯣꯡꯖꯤꯜꯂꯗꯨꯅ ꯀꯥꯡꯃꯦꯠ ꯑꯃ ꯃꯦꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯃꯥꯇꯣꯟꯗ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯆꯥꯛꯁꯪ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ "ꯀꯌꯥꯝ ꯍꯥꯎꯕ ꯏꯟꯖꯥꯡꯕꯨ ꯊꯣꯡꯂꯝꯒꯗꯕ ꯇꯧꯔꯤꯁꯤꯅ? ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯈ꯭ꯔꯦ ꯁꯤꯟꯊꯥ?" "ꯏꯃꯥꯇꯣꯟ, ꯁꯧꯒ꯭ꯔꯤ ꯑꯃ ꯊꯣꯡꯉꯦ, ꯑꯗꯨꯒ ꯀꯥꯡꯃꯦꯠ ꯑꯃꯒ ꯇꯧꯔꯦ." "ꯏꯁ, ꯑꯁꯨꯛ ꯍꯥꯎꯇꯕ ꯁꯧꯒ꯭ꯔꯤꯁꯤꯕꯨ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯊꯣꯡꯉꯣ ꯍꯥꯏꯒꯦꯕ? ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯔꯒ ꯊꯣꯡꯉꯝꯃꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" "ꯏꯃꯥꯇꯣꯟ, ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯐꯥꯕꯗꯣ ꯏꯟꯗ ꯑꯃꯠꯇ ꯂꯛꯇꯤꯌꯦ." "ꯍꯦ, ꯏꯟꯗ ꯂꯛꯇ꯭ꯔꯕꯁꯨ ꯀꯨꯝꯃꯒ ꯈꯣꯜꯂꯒ ꯐꯥꯒꯗꯕꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯩꯔꯣ ꯍꯥꯏꯕꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯁꯤꯒꯤ ꯏꯟꯖꯥꯡꯁꯤꯕꯨ ꯀꯅꯥꯅ ꯆꯥꯗꯧꯔꯤꯒꯦ? ꯁꯤꯗꯤ ꯅꯪ ꯆꯥꯎ." ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯁꯈꯤꯇꯣꯝꯕꯤꯅ ꯁꯤꯟꯊꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯑꯁꯥꯕ ꯏꯟꯖꯥꯡ ꯑꯗꯨꯕꯨ ꯍꯩꯖꯤꯟꯕꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯤꯟꯊꯥ ꯃꯍꯥꯛ ꯁꯥꯕꯅ ꯉꯥꯎꯃꯟꯈ꯭ꯔꯗꯨꯅ ꯃꯅꯤꯡꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯥꯇꯤꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯁꯤꯟꯗꯨꯅ ꯃꯍꯥꯛ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯏꯟꯖꯥꯡ ꯍꯥꯎꯇꯦ ꯍꯥꯏꯗꯨꯅ ꯉꯥꯡꯂꯝꯕ ꯑꯗꯨ ꯃꯍꯥꯛꯀꯤ ꯆꯥꯐꯝ ꯊꯣꯛꯄ ꯇꯞ ꯇꯥꯏꯅ ꯆꯥꯔꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥꯗꯤ ꯃꯅꯤꯡꯊꯣꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯏꯊꯣꯏꯕꯗꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯈꯔꯒ ꯁꯥꯟꯅꯔꯨꯕꯗꯒꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯆꯦꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ "ꯆꯤꯆꯦ, ꯆꯤꯆꯦ, ꯀꯥꯏꯗ ꯂꯩꯕꯅꯣ? ꯑꯩ ꯆꯥꯛ ꯂꯥꯝꯃꯦ." ꯑꯁꯨꯝꯅ ꯃꯧꯄ꯭ꯋꯥꯅꯤꯄꯥꯅ ꯀꯧꯔꯛꯄꯁꯤ ꯇꯥꯕꯗ ꯁꯤꯟꯊꯥ ꯃꯅꯤꯡꯗ ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯤ ꯑꯗꯨ ꯐꯠ-ꯐꯠ ꯇꯩꯊꯣꯛꯏ꯫ ꯃꯃꯥꯡꯂꯣꯝꯗ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛ ꯃꯧꯄ꯭ꯋꯥꯅꯤꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ "ꯏꯆꯦꯒꯤ ꯊꯣꯏꯊꯣꯏꯕ, ꯆꯥꯛ ꯂꯥꯝꯃꯕ꯭ꯔꯣ ꯅꯪꯕꯣ?" ꯂꯥꯝꯃꯦ." ꯃꯁꯤꯗꯒꯤ ꯁꯤꯟꯊꯥ ꯃꯧꯄ꯭ꯋꯥꯅꯤꯄꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯃꯧꯄ꯭ꯋꯥꯅꯤꯄꯥꯗꯣ ꯑꯃꯨꯛ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯦ꯫ ꯁꯤꯟꯊꯥ ꯃꯌꯨꯝ ꯑꯗꯨꯗ ꯃꯃꯥꯇꯣꯟ ꯑꯃꯗꯤ ꯃꯧꯄ꯭ꯋꯥꯅꯤꯄꯥꯅ ꯆꯥꯔꯝꯕ ꯀꯣꯜꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯁꯨꯃꯥꯡꯂꯣꯝꯗ ꯃꯄꯨꯅ ꯃꯍꯥꯛꯄꯨ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥ ꯃꯄꯨꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯗꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯄꯨꯗ ꯀꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯄꯨꯄꯨ, ꯏꯃꯥꯇꯣꯟꯁꯦ ꯌꯥꯝꯅ ꯐꯠꯇꯦ. ꯏꯃꯥꯇꯣꯟꯒ ꯂꯩꯃꯤꯟꯅꯕꯁꯦ ꯑꯩ ꯌꯥꯝ ꯋꯥꯏꯌꯦ." ꯃꯁꯤꯗ ꯃꯄꯨ ꯑꯍꯜ ꯖꯥꯎꯅ "ꯁꯦ ꯏꯁꯨꯁꯤꯗꯤ
ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯀꯣ, ꯏꯄꯨ ꯂꯥꯛꯂꯕꯁꯤꯗꯤ. ꯏꯄꯨꯅ ꯂꯥꯛꯂꯕꯗꯤ ꯏꯁꯨꯁꯤꯡꯕꯨ ꯂꯨꯅ ꯂꯨꯅ ꯇꯧꯕꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯒꯗꯕꯅꯤꯀꯣ. ꯁꯦ ꯏꯄꯨꯅꯅꯦ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯀꯕꯣꯛ ꯈꯣꯏꯗꯨꯝ ꯈꯔ ꯄꯨꯔꯛꯄꯅꯤ. ꯁꯦ ꯅꯋꯥ ꯅꯤꯄꯥꯒꯅꯦ ꯆꯥꯃꯤꯟꯅꯔꯨꯔꯣ. ꯀꯗꯥꯏ ꯊꯣꯏꯊꯣꯏꯕꯗꯤ? ꯊꯣꯏꯊꯣꯏꯕ, ꯄꯨꯄꯨꯒꯤ ꯊꯣꯏꯊꯣꯏꯕ. ꯃꯁꯤꯗ ꯁꯤꯟꯊꯥꯅ, ꯄꯨꯄꯨ, ꯊꯣꯏꯊꯣꯏꯕꯗꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯁꯥꯟꯅꯕ ꯆꯠꯈꯤꯌꯦ. ꯃꯁꯤꯗ ꯑꯍꯜꯖꯥ, ꯏꯁꯨꯕꯨ ꯆꯥꯛꯀ ꯆꯥꯈ꯭ꯔꯕꯔꯅꯦ? ꯃꯍꯥꯛꯅ ꯁꯥꯟꯅꯕ ꯆꯠꯈ꯭ꯔꯤꯕ ꯑꯗꯨ ꯀꯧꯁꯤꯟꯕꯤꯌꯨꯗꯅ. ꯃꯁꯤꯗ ꯁꯤꯟꯊꯥꯅ, ꯄꯨꯄꯨ, ꯆꯥꯛ ꯆꯥꯈ꯭ꯔꯕꯅꯦ, ꯆꯥꯛ ꯆꯥꯔꯒ ꯆꯠꯈꯤꯕꯅꯦ. ꯑꯍꯜꯖꯥꯎꯅ ꯑꯃꯨꯛ, ꯅꯪꯗꯤ ꯆꯥꯔꯕ꯭ꯔꯥ? ꯃꯁꯤꯗ ꯁꯤꯟꯊꯥꯅ ꯃꯉꯛ ꯍꯥꯏꯗꯨꯅ ꯆꯥꯗꯦ ꯍꯥꯏꯗꯨꯅ ꯃꯄꯨꯗ ꯇꯝꯂꯤ. ꯃꯁꯤꯗ ꯑꯍꯜꯖꯥ, ꯀꯔꯤꯒꯤ ꯏꯁꯨꯗꯤ ꯆꯥꯛ ꯆꯥꯗꯔꯤꯕ? ꯁꯤꯟꯊꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯏꯃꯥꯇꯣꯟꯅ ꯆꯦꯡ ꯌꯥꯝꯅ ꯊꯝꯂꯝꯗꯤꯌꯦ ꯄꯨꯄꯨ. ꯆꯥꯛ ꯈꯔ ꯑꯗꯨ ꯊꯣꯡꯂꯒ ꯏꯃꯥꯇꯣꯟꯅ ꯈꯔ ꯃꯈꯩꯗꯤ ꯆꯥꯈ꯭ꯔꯦ, ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯑꯩꯅ ꯊꯣꯏꯊꯣꯏꯕꯗ ꯄꯤꯖꯈ꯭ꯔꯦ. ꯑꯩꯗꯤ ꯆꯥꯗ꯭ꯔꯦꯗ ꯄꯨꯄꯨ, ꯄꯨꯛ ꯊꯜꯂꯦ, ꯉꯁꯥꯏ ꯃꯥꯏꯔꯦꯟ ꯉꯥꯜꯂꯒ ꯆꯥꯈꯤꯕꯒꯤ. ꯃꯁꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯍꯜꯖꯥꯎ ꯃꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ. ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯍꯜꯖꯥꯎ ꯐꯤꯖꯤꯗꯒꯤ ꯁꯦꯜ ꯈꯔ ꯄꯨꯊꯣꯔꯛꯇꯨꯅ ꯃꯁꯨ ꯅꯨꯄꯤꯗ ꯆꯦꯡ ꯂꯩꯅꯕ ꯄꯤꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯁꯤꯟꯊꯥ ꯍꯔꯥꯎꯃꯟꯈ꯭ꯔꯗꯨꯅ ꯄꯩꯁꯥ ꯑꯗꯨ ꯄꯨꯔꯒ ꯆꯦꯡ ꯂꯩꯕ ꯆꯠꯈꯤꯔꯝꯃꯤ. ꯑꯍꯜꯖꯥꯎꯁꯨ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯂꯗꯨꯅ ꯃꯐꯤ ꯃꯔꯣꯟ ꯍꯣꯡꯗꯣꯔꯛꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯕ ꯃꯇꯨꯡ ꯄꯣꯊꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯁꯤꯟꯊꯥꯁꯨ ꯃꯄꯨꯅ ꯄꯤꯔꯛꯄ ꯄꯩꯁꯥ ꯑꯗꯨꯅ ꯆꯦꯡ ꯂꯩꯔꯒ ꯆꯥꯛ ꯑꯗꯨ ꯊꯣꯡꯗꯨꯅ ꯃꯄꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯍꯔꯥꯎꯅ ꯆꯥꯃꯤꯟꯅꯔꯝꯃꯤ. ꯑꯁꯨꯝꯅꯁꯨ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯁꯈꯤꯇꯣꯝꯕꯤ ꯄꯣꯛꯇꯕ ꯃꯆꯥ ꯑꯅꯤ ꯑꯗꯨꯕꯨ ꯃꯆꯥꯃꯛꯅꯤ ꯈꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤꯔꯝꯃꯤ. ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯛꯁꯨ ꯅꯣꯡꯃꯇ ꯐꯖꯅ ꯄꯤꯖꯕꯤꯔꯝꯗꯦ. ꯁꯈꯤꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯄꯤꯛꯂꯤꯕ ꯊꯣꯏꯊꯣꯏꯕꯗꯤ ꯈꯥꯡꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯃꯆꯦ ꯁꯤꯟꯊꯥ ꯑꯗꯨꯁꯨ ꯃꯧꯄ꯭ꯋꯥꯅꯤꯄꯥꯒꯤ ꯈꯟꯕꯗ ꯃꯍꯥꯛ ꯅꯣꯡꯃꯇ ꯆꯥꯛ ꯆꯥꯕ ꯐꯪꯂꯝꯗꯦ. ꯆꯥꯛ ꯈꯔ ꯂꯦꯝꯕ ꯑꯗꯨ ꯃꯧꯄ꯭ꯋꯥꯅꯤꯄꯥꯗ ꯑꯗꯨꯃꯛ ꯄꯤꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯄꯤꯖꯩ ꯑꯗꯨꯉꯥꯏ ꯆꯥꯛꯇꯨ ꯃꯕꯨꯛ ꯊꯟꯅ ꯅꯣꯡꯃꯇ ꯆꯥꯕ ꯐꯪꯂꯝꯗꯦ. ꯑꯃꯥꯏꯕ ꯑꯍꯜꯖꯥꯎꯁꯨ ꯃꯌꯨꯝꯗ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯕ ꯐꯪꯂꯝꯗꯦ. ꯃꯍꯥꯛ ꯑꯂꯥꯞꯄꯗ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯆꯠꯂꯝꯃꯤ. ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯕꯁꯨ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯁꯦꯡꯕ, ꯃꯕꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯕꯅ ꯁꯦꯜ ꯌꯥꯝꯅ ꯂꯧꯗꯨꯅ ꯈꯔꯇꯃꯛ ꯂꯧꯗꯨꯅ ꯑꯗꯨꯝ ꯍꯜꯂꯛꯂꯝꯃꯤ. ꯃꯍꯥꯛꯅ ꯄꯨꯔꯛꯄ ꯁꯦꯜ ꯈꯔ ꯑꯗꯨꯅ ꯃꯁꯨ ꯅꯨꯄꯤ ꯁꯤꯟꯊꯥꯗ ꯄꯤꯔꯗꯨꯅ ꯆꯦꯡ ꯋꯥꯟꯕ ꯅꯠꯇ꯭ꯔꯒ ꯃꯁꯨ ꯅꯨꯄꯤꯒꯤ ꯆꯥꯅꯕ ꯈꯔ ꯂꯩꯕꯤꯕ, ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ. ꯊꯣꯏꯊꯣꯏꯕꯁꯨ ꯈꯔ ꯃꯈꯩꯗꯤ ꯆꯥꯎꯔꯛꯂꯦ. ꯃꯇꯝ ꯑꯁꯤꯗ ꯁꯤꯟꯊꯥꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯍꯥꯏꯕꯗꯨ ꯐꯥꯔꯛꯂꯦ. ꯁꯤꯟꯊꯥ ꯑꯗꯨ ꯃꯁꯥꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯀꯨꯆꯨ ꯀꯨꯃꯦꯟ ꯄꯥꯟꯕ, ꯉꯥꯔꯣꯏ ꯁꯕꯥꯟꯒꯨꯝ ꯅꯤꯡꯊꯤꯖꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯨꯅ ꯇꯥꯔꯤꯕ ꯅꯤꯡꯗꯨ ꯌꯩꯕ ꯁꯝꯂꯥꯡ ꯑꯗꯨꯅ ꯅꯨꯄꯥ ꯀꯌꯥꯒꯤ ꯊꯃꯣꯏ ꯁꯨꯝꯍꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯕꯤ ꯑꯁꯤꯗ ꯅꯨꯡꯗꯝ ꯊꯤꯅ ꯇꯝꯂꯝꯕꯅ ꯃꯍꯥꯛꯀꯤ ꯐꯖꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨꯟꯁꯤ ꯄꯤꯈꯝꯅꯍꯟꯕꯤꯒꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯁꯈꯤꯇꯣꯝꯕꯤꯒꯤ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯂꯥꯛꯄ ꯑꯗꯨ ꯁꯈꯤꯇꯣꯝꯕꯤ ꯈꯣꯏꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯩꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯐꯥꯔꯛꯄꯗ ꯑꯍꯜꯖꯥꯎ ꯑꯗꯨ ꯑꯔꯥꯞꯄꯗ ꯆꯠꯇꯕ ꯌꯥꯗꯕ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯃ ꯆꯠꯄꯗ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜꯖꯥꯎ ꯂꯥꯛꯄꯒꯤ ꯃꯑꯣꯡ ꯃꯆꯠ ꯐꯖꯅ ꯈꯪꯕ ꯑꯣꯏꯕꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯕꯤ ꯃꯁꯨ ꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯍꯜꯖꯥꯎ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯃꯍꯥꯛ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛꯀꯤ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯣꯡꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯣꯏ ꯊꯪꯕ ꯄꯥꯝꯕꯣꯝ ꯑꯗꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯃꯍꯥꯛꯅ ꯃꯌꯥꯗ ꯎꯝꯁꯤꯟꯗꯨꯅ ꯃꯍꯥꯛ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ, ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜꯖꯥꯎ ꯂꯩꯇꯕ ꯑꯁꯤꯗ ꯂꯥꯛꯄ ꯃꯍꯥꯛ ꯃꯀꯥ ꯂꯥꯝꯕꯗ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯣꯍꯦꯟꯗꯤ ꯀꯝꯗꯧꯔꯤ? ꯅꯣꯡꯃꯇ ꯌꯨꯝ ꯑꯗꯨꯗ ꯍꯟꯖꯤꯟꯕ ꯅꯠꯇꯦ, ꯑꯍꯤꯡ ꯍꯟꯖꯤꯜꯂꯛꯇꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯃꯍꯥꯛ ꯑꯌꯨꯛꯇꯒꯤ ꯅꯨꯃꯤꯠ ꯍꯦꯛ ꯇꯥꯕ ꯐꯥꯎꯕ ꯃꯤꯉꯣꯟꯗꯒꯤ ꯌꯨ ꯑꯔꯦꯝꯕ ꯊꯛꯐꯝ ꯑꯃꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯐꯝꯗ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯍꯥꯛ ꯌꯨꯝꯗ ꯀꯔꯤ ꯇꯧꯔꯤ, ꯀꯔꯤ ꯊꯣꯛꯂꯤ ꯍꯥꯏꯕ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯆꯦꯒꯤ ꯑꯗꯨꯗ ꯑꯁꯨꯝ ꯂꯩꯔꯛꯄꯗ ꯁꯤꯟꯊꯥꯗ ꯐꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯈꯜꯂꯛꯂꯝꯃꯤ꯫
ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯃꯍꯥꯛ ꯁꯤꯟꯊꯥꯗ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯛꯂꯝꯃꯤ꯫ ꯁꯤꯟꯊꯥ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯛꯄ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯁꯤꯟꯊꯥꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯝꯃꯤ꯫ ꯁꯤꯟꯊꯥ ꯂꯥꯛꯄꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯑꯗꯨ ꯂꯣꯏꯁꯤꯟꯗꯨꯅ ꯄꯔꯞ ꯄꯔꯞ ꯊꯣꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯂꯥꯛꯄꯅ ꯁꯤꯟꯊꯥꯒꯤ ꯃꯈꯨꯠꯇꯨꯗ ꯇꯥꯞ ꯐꯥꯔꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯨꯄꯤ ꯃꯆꯥ, ꯅꯪ ꯌꯥꯝꯅ ꯄꯪꯉꯤ꯫ ꯅꯨꯄꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ꯫ ꯑꯩꯒ ꯊꯦꯡꯅꯕ, ꯑꯩꯒ ꯂꯣꯏꯅꯕ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯄꯩꯁꯥ, ꯁꯦꯜ ꯊꯨꯝ ꯂꯣꯏꯅ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯑꯩꯒꯤ ꯑꯄꯥꯝꯕꯁꯨ ꯄꯤꯔꯤ꯫ ꯅꯨꯄꯤ ꯃꯆꯥ, ꯅꯪꯁꯨ ꯄꯪꯒꯅꯨ꯫ ꯅꯪꯅ ꯑꯄꯥꯝꯕ ꯐꯖꯕ ꯐꯤꯔꯣꯜ, ꯐꯖꯕ ꯁꯅꯥ ꯂꯨꯄꯥ ꯑꯇꯥꯡꯕ, ꯄꯩꯁꯥ, ꯁꯦꯜ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ, ꯑꯩꯅ ꯂꯣꯏꯅ ꯄꯤꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯪ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯒꯗꯕꯅꯤ." ꯂꯥꯛꯄꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯩꯅꯗ꯭ꯔꯗꯨꯅ ꯁꯤꯟꯊꯥ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯂꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯥꯛꯄ ꯅꯣꯛꯐꯦ ꯇꯧꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ꯫ ꯁꯤꯟꯊꯥ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯗꯨꯅ ꯃꯌꯥꯝ ꯑꯗꯨꯕꯨ ꯆꯥꯛ ꯄꯤꯖꯔꯝꯂꯒ ꯃꯍꯥꯛ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯖꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯧꯄ꯭ꯋꯥ ꯅꯤꯄꯥ ꯊꯣꯏꯊꯣꯏꯕꯒ ꯃꯍꯥꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯃꯨꯡ, ꯄꯤꯕꯥ ꯐꯃꯨꯡ ꯑꯃꯗꯤ ꯅꯤꯉꯣꯜ ꯐꯃꯨꯡꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯨꯝꯂꯝꯃꯤ꯫ ꯃꯃꯥ ꯑꯇꯣꯝꯕꯤ ꯁꯈꯤꯇꯣꯝꯕꯤ ꯑꯗꯨꯁꯨ ꯑꯇꯣꯞꯄ ꯇꯣꯉꯥꯟꯕ ꯀꯥ ꯑꯃꯗ ꯇꯨꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ, ꯀꯅꯥꯁꯨ ꯃꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯍꯥꯛ ꯃꯕꯥꯏꯒꯤ ꯐꯃꯨꯡꯗ ꯇꯨꯝꯂꯝꯕ ꯑꯗꯨ ꯍꯧꯒꯠꯂꯛꯇꯨꯅ ꯁꯤꯟꯊꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯇꯨꯝꯂꯤꯕ ꯁꯤꯟꯊꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯁꯤꯟꯊꯥꯒꯤ ꯃꯀꯣꯛꯇꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯛꯄ ꯑꯁꯤꯗ ꯁꯤꯟꯊꯥ ꯏꯈꯪ ꯈꯪꯗꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ "ꯏꯃꯥ, ꯅꯪ ꯑꯩꯒꯤ ꯀꯥꯁꯤꯗ ꯀꯩꯗꯧꯕ ꯆꯪꯂꯛꯄꯅꯣ?" "ꯍꯦ, ꯂꯥꯎꯒꯅꯨ ꯅꯨꯄꯤ ꯃꯆꯥ, ꯅꯈꯣꯜ ꯊꯣꯛꯀꯅꯨ, ꯄꯪꯒꯅꯨ꯫ ꯅꯪꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯄꯤꯒꯅꯤ, ꯑꯗꯨꯕꯨ ꯅꯪ ꯑꯩꯕꯨ ꯄꯦꯜꯍꯜꯂꯨ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯁꯤꯟꯊꯥꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯁꯤꯟꯊꯥꯕꯨ ꯅꯝꯖꯥ ꯅꯝꯊꯤꯛꯅꯕ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯤꯟꯊꯥ ꯀꯣꯏꯔꯥꯎ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥꯅ ꯂꯥꯎꯕ ꯑꯁꯤ ꯇꯥꯕꯗ ꯁꯈꯤꯇꯣꯝꯕꯤ ꯁꯤꯟꯊꯥꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯆꯪꯂꯛꯄꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯈꯤꯇꯣꯝꯕꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ, ꯍꯦꯟꯅ ꯑꯗꯨꯝ ꯁꯤꯟꯊꯥꯗ ꯆꯩꯁꯤꯟꯕꯤꯔꯛꯂꯝꯃꯤ꯫ "ꯍꯦ, ꯇꯨꯃꯤꯟ ꯂꯩꯌꯨꯅꯦ ꯑꯄꯪꯕꯤ! ꯅꯪꯅ ꯃꯍꯥꯛꯀꯤ ꯅꯤꯡꯕ ꯊꯨꯡꯍꯜꯂꯕꯗꯤ ꯅꯪꯒꯤꯁꯨ ꯑꯄꯥꯝꯕ ꯂꯣꯏꯅ ꯊꯨꯡꯒꯗꯧꯔꯤꯕꯅꯤ꯫ ꯏꯃꯥꯒꯤꯅꯦ, ꯃꯉꯣꯟꯗ ꯇꯣꯜꯂꯤꯕ ꯁꯦꯟ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯀꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯊꯤꯕꯣꯡ ꯅꯕꯨꯛ ꯊꯟꯅ ꯆꯥꯗꯅ ꯂꯩꯔꯤꯗꯣ ꯂꯣꯏꯅ ꯆꯥꯕ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯅꯐꯤ ꯅꯔꯣꯟ ꯐꯖꯕ ꯂꯣꯏꯅ ꯁꯦꯠꯄ ꯐꯪꯒꯗꯧꯔꯤꯕꯅꯤ꯫ ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯈꯣꯟ ꯅꯋꯥ ꯊꯣꯛꯀꯅꯨ." ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯊꯣꯏꯊꯣꯏꯕꯁꯨ ꯃꯤꯀꯞ ꯊꯣꯛꯇꯨꯅ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯁꯤ ꯎꯕꯗ ꯊꯣꯏꯊꯣꯏꯕ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯈꯤꯇꯣꯝꯕꯤ ꯑꯃꯗꯤ ꯂꯥꯛꯄ ꯏꯈꯪ ꯈꯪꯂꯗꯨꯅ, "ꯑꯦ ꯏꯆꯦ, ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯎꯈ꯭ꯔꯕꯗꯤ ꯂꯩꯀꯥꯏ ꯃꯤꯗ ꯇꯝꯈ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯏꯆꯦ?" "ꯍꯦ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧ꯫ ꯑꯉꯥꯡ ꯑꯁꯦ ꯑꯩ ꯅꯝꯗꯅ ꯄꯨꯊꯣꯛꯈꯤꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯁꯈꯤꯇꯣꯝꯕꯤꯅ ꯊꯣꯏꯊꯣꯏꯕꯕꯨ ꯀꯥ ꯑꯗꯨꯗꯒꯤ ꯂꯥꯛꯇꯨꯅ ꯆꯤꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯥ ꯑꯗꯨ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯊꯣꯏꯊꯣꯏꯕꯕꯨ ꯐꯥꯗꯨꯅ ꯊꯝꯂꯤ꯫ ꯃꯁꯤꯗ ꯁꯈꯤꯇꯣꯝꯕꯤꯅ, "ꯍꯦ, ꯀꯞꯀꯅꯨ! ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯣ ꯍꯥ?" ꯃꯗꯨꯗ ꯊꯣꯏꯊꯣꯏꯕ ꯀꯞꯂꯗꯨꯅ, "ꯏꯃꯥꯇꯣꯟ, ꯑꯩ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ꯫ ꯑꯩꯒꯤ ꯈꯨꯠꯁꯤ ꯊꯥꯗꯣꯛꯎ ꯏꯃꯥꯇꯣꯟ, ꯑꯩ ꯏꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ ꯍꯥꯏꯕ." ꯑꯁꯨꯝꯅ ꯊꯣꯏꯊꯣꯏꯕ ꯅꯤꯡꯉꯥꯏ ꯇꯧꯔꯗꯨꯅ ꯃꯈꯨꯠ ꯑꯗꯨꯕꯨ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯁꯤꯗ ꯁꯈꯤꯇꯣꯝꯕꯤ ꯊꯣꯏꯊꯣꯏꯕꯕꯨ ꯐꯨꯕꯤꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯁꯤꯗ ꯊꯣꯏꯊꯣꯏꯕꯅ ꯃꯆꯦꯗ ꯂꯥꯛꯄꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯂꯩꯀꯥꯏ ꯃꯤꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯀꯅꯤ ꯍꯥꯏꯔꯛꯄꯗ ꯁꯈꯤꯇꯣꯝꯕꯤ ꯃꯁꯥ ꯑꯗꯨ ꯈꯧꯇꯣꯛ ꯆꯥꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯊꯣꯏꯕꯕꯨ ꯇꯞꯅ ꯇꯞꯅ ꯊꯦꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯊꯣꯏꯕ ꯃꯆꯦꯅ ꯀꯥ ꯃꯅꯨꯡꯗ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗ ꯁꯈꯤꯇꯣꯝꯕꯤ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯊꯣꯏꯊꯣꯏꯕꯕꯨ ꯂꯥꯛꯇꯨꯅ ꯏꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯊꯣꯏꯊꯣꯏꯕ ꯀꯥꯡꯊꯣꯟ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯟꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯏꯈꯦꯡ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯊꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯈ꯭ꯔꯗꯨꯅ ꯁꯈꯤꯇꯣꯝꯕꯤ ꯂꯥꯛꯄꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯄꯔꯞ ꯆꯦꯜꯂꯛꯇꯨꯅ ꯊꯣꯡ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ, "ꯍꯩ ꯂꯥꯛꯄ, ꯂꯥꯛꯄ, ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ! ꯑꯁꯣꯝꯗ ꯊꯣꯏꯊꯣꯏꯕꯗ ꯁꯤꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯍꯧꯔꯦꯅꯦ, ꯂꯥꯛꯑꯣꯅꯦ ꯅꯪꯕꯣ!"
ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯥꯛꯄ ꯑꯗꯨꯁꯨ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯊꯣꯏꯕ ꯑꯗꯨ ꯂꯥꯛꯄꯅ ꯇꯧꯗꯨꯅ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯗꯨꯅ ꯃꯀꯣꯛꯇ ꯏ ꯊꯣꯛꯂꯤꯕ ꯑꯗꯨ ꯈꯛꯈꯤꯅꯕ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯃꯀꯣꯛꯇ ꯐꯠꯇ꯭ꯔꯕ ꯋꯥꯈꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯆꯦꯗ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯦ, ꯉꯁꯥꯏ ꯑꯉꯥꯡꯁꯤꯅ ꯎꯈꯤꯕꯁꯤꯡꯗꯣ ꯁꯣꯏ ꯂꯥꯛꯇꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯁꯤꯗ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯦꯟꯐꯝ ꯂꯩꯔꯣꯏ꯫ ꯑꯗꯨꯅ ꯏꯆꯦ, ꯃꯁꯤ ꯑꯃꯥꯏꯕꯁꯤꯗ ꯍꯥꯠꯇꯣꯛꯍꯟꯈ꯭ꯔꯁꯤ꯫ ꯃꯁꯤꯗ ꯁꯈꯤꯇꯣꯝꯕꯤꯅ, ꯍꯩ ꯀꯩꯅꯣ, ꯌꯥꯕ ꯍꯧꯅꯗꯦ꯫ ꯀꯔꯤ ꯋꯥꯐꯝꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯤꯕꯗꯨꯕꯣ? ꯃꯗꯨꯕꯨ ꯌꯥꯔꯗꯤ ꯅꯍꯥꯟꯅ ꯑꯅꯤꯁꯦ ꯍꯥꯠꯇꯣꯛꯂꯝꯂꯒ ꯋꯥꯏꯁꯪꯅ ꯂꯩꯔꯣꯏꯗ꯭ꯔꯣ ꯑꯩꯕꯣ? ꯑꯗꯨꯕꯨ ꯏꯆꯦ, ꯃꯍꯥꯛꯅ ꯎꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯂꯩꯔꯕꯅꯤꯀꯣ ꯏꯆꯦ꯫ ꯊꯣꯏꯊꯣꯏꯕ ꯑꯁꯦ ꯑꯃꯥꯏꯕ ꯑꯁꯤꯒ ꯇꯥꯟꯅꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯆꯠꯅꯕ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯁꯤ꯫ ꯃꯤꯅ ꯍꯪꯂꯛꯂꯕꯁꯨ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯒ ꯂꯣꯏꯔꯦ꯫ ꯁꯤ ꯑꯣꯏꯔꯕꯗꯤ ꯂꯤꯟꯁꯨ ꯁꯤꯔꯦ, ꯆꯩꯁꯨꯁꯨ ꯇꯦꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯂꯧꯇꯣꯛꯅꯔꯗꯨꯅ ꯊꯣꯏꯊꯣꯏꯕꯕꯨ ꯑꯃꯥꯏꯕ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯗꯨꯅ ꯇꯥꯟꯅꯗꯨꯅ ꯉꯥꯎꯅ ꯐꯩꯅ ꯅꯥꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯊꯣꯏꯊꯣꯏꯕ ꯋꯥꯈꯜ ꯆꯣꯏꯕꯒꯨꯝ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯕ, ꯆꯥꯕ ꯊꯛꯄ ꯀꯔꯤꯁꯨ ꯈꯪꯗꯕ, ꯃꯀꯣꯛ ꯏꯐꯥꯐꯥ ꯏꯃꯣꯠ ꯄꯪꯂꯩꯗ ꯂꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯤꯟꯊꯥꯁꯨ ꯂꯥꯛꯄꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯃꯨꯟꯕꯤꯈꯤꯗꯨꯅ ꯌꯥꯝꯅ ꯅꯤꯡꯉꯝꯗꯅ ꯃꯩꯆꯥꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯂꯥꯛꯄꯅ ꯁꯤꯟꯊꯥꯕꯨ ꯈꯣꯡꯐꯝ ꯀꯌꯥꯔꯛ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯃꯆꯦꯒ ꯇꯥꯟꯅꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠ ꯃꯨꯟꯕꯤꯈꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯕꯁꯤꯗ ꯁꯈꯤꯇꯣꯝꯕꯤꯗꯤ ꯃꯥꯒꯤ ꯃꯧꯄ꯭ꯋꯥꯅꯤꯄꯥ ꯂꯥꯛꯄꯅ ꯄꯩꯁꯥ ꯑꯗꯨꯃꯛ ꯄꯤꯔꯤꯕꯅꯤ꯫ ꯄꯩꯁꯥ ꯄꯤꯕ ꯑꯁꯤꯅ ꯃꯧꯄ꯭ꯋꯥꯅꯤꯄꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯦꯟ ꯃꯍꯥꯛ ꯃꯌꯨꯝꯗ ꯂꯩꯇꯕꯅ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯑꯍꯜꯖꯥꯎꯁꯨ ꯑꯂꯥꯞꯄꯗ ꯂꯩꯈꯤꯕꯅ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯈꯤꯔꯝꯗꯦ꯫ ꯁꯤꯟꯊꯥ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯅꯣꯟꯊꯗꯨꯅ ꯃꯄꯤꯗ ꯏꯔꯥꯆꯦꯟ ꯐꯝꯂꯤ꯫ ꯃꯊꯟꯇ ꯈꯟꯖꯩ, ꯑꯩꯕꯨ ꯍꯤꯡꯕꯗ ꯃꯁꯛ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯂꯤꯗ꯭ꯔꯥ? ꯇꯥꯏꯕꯪ ꯑꯁꯤꯗ ꯑꯩꯕꯨ ꯍꯤꯡꯕꯒꯤ ꯃꯃꯜ ꯂꯩꯔꯤꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯈꯪꯂꯛꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯀꯝꯗꯧꯕ? ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯔꯒ ꯂꯩꯔꯒꯗ꯭ꯔꯥ? ꯑꯩ ꯃꯌꯥꯝꯒꯤ ꯃꯤꯅꯣꯛꯅꯐꯝ ꯑꯣꯏꯗꯨꯅ ꯂꯩꯕ ꯀꯩꯗꯧꯅꯨꯡ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯄ꯭ꯋꯥꯅꯨꯄꯥ ꯑꯃꯗꯤ ꯑꯩꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯄꯨ, ꯃꯈꯣꯏ ꯑꯅꯤꯅ ꯀꯗꯣꯝꯗ? ꯑꯁꯨꯝꯅ ꯋꯥꯈꯜꯁꯦ ꯑꯁꯨꯝ ꯈꯜꯂꯝꯕꯗꯒꯤ ꯁꯤꯟꯊꯥ ꯃꯍꯥꯛ ꯁꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯏꯃꯨꯡ ꯑꯗꯨꯗ ꯄꯔꯞ ꯆꯪꯂꯛꯇꯨꯅ ꯊꯧꯔꯤ ꯀꯣꯡꯒꯣꯏ ꯑꯃꯕꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯆꯥꯛꯆꯥ ꯇꯣꯛꯇꯨꯅ ꯇꯨꯝꯅꯈꯤꯕ ꯃꯇꯝ ꯑꯣꯏꯕꯅ ꯁꯤꯟꯊꯥꯅ ꯇꯧꯔꯤꯕ ꯑꯗꯨ ꯀꯅꯥꯁꯨ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥ ꯃꯈꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯇꯞꯅ ꯀꯥꯈꯠꯂꯛꯇꯨꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯎꯁꯥ ꯑꯃꯗ ꯀꯤꯁꯤꯟꯗꯨꯅ ꯃꯉꯛ ꯁꯝꯗꯨꯗ ꯑꯃꯨꯛ ꯀꯤꯁꯤꯟꯖꯔꯝꯃꯤ꯫ ꯁꯤꯟꯊꯥ ꯎꯁꯥ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯃꯤꯠ ꯑꯗꯨ ꯎꯏꯁꯟꯗꯨꯅ ꯃꯃꯤꯠꯇꯒꯤ ꯄꯤꯔꯥꯡ ꯂꯦꯞꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯂꯤ꯫ ꯃꯁꯤꯗ ꯁꯤꯟꯊꯥ ꯃꯕꯨꯛꯅꯤꯡꯗ ꯃꯊꯟꯇ ꯀꯞꯆꯗꯨꯅ, ꯏꯆꯦꯒꯤ ꯊꯣꯏꯊꯣꯏꯕ, ꯅꯪ ꯏꯆꯦꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯏꯆꯦꯗꯤ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥ ꯃꯄꯨꯕꯨꯁꯨ ꯅꯤꯡꯁꯤꯡꯖꯔꯝꯗꯨꯅ ꯃꯍꯥꯛ ꯎꯁꯥ ꯑꯗꯨꯗꯒꯤ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ ꯂꯩꯀꯥꯏ ꯑꯗꯨ ꯏꯌꯥ ꯂꯥꯡꯅꯔꯛꯂꯦ꯫ ꯁꯤꯟꯊꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯃꯌꯥꯝ ꯉꯛꯄꯗ ꯂꯣꯏꯅꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯩꯀꯥꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯁꯤꯟꯊꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯎꯊꯛ ꯑꯗꯨꯗꯒꯤ ꯂꯧꯊꯗꯨꯅ ꯄꯨꯠꯂꯣꯏꯅꯕ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯟꯅ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯑꯍꯜꯖꯥꯎꯁꯨ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯂꯨꯕꯗꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯜꯖꯥꯎꯅ ꯆꯪꯂꯛꯄ ꯑꯁꯤꯗ ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯁꯤꯟꯊꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯠꯂꯣꯏꯅꯕ ꯇꯧꯔꯝꯕ ꯑꯁꯤꯗ ꯑꯍꯜꯖꯥꯎ ꯃꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯁꯤꯟꯊꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯄꯨꯠꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨꯗꯤ ꯅꯤꯡꯉꯝꯗꯅ ꯁꯤꯈꯤꯕ ꯑꯣꯏꯈꯤꯕꯅ ꯃꯍꯥꯛ ꯂꯥꯏꯔꯦꯝꯂꯦꯟꯗ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯔꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯄꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯕꯨ ꯐꯥꯖꯤꯟꯕꯤꯗꯨꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥ ꯑꯃꯥꯏꯕ ꯈꯣꯏꯃꯨꯗ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯕꯗ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯀꯔꯝ ꯇꯧꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯍꯧꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨꯁꯨ ꯁꯤꯟꯊꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯃꯛꯇꯗ ꯑꯃꯥꯏꯕ ꯈꯣꯏꯃꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯤꯟꯊꯕ ꯇꯧꯗꯅ
ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯃꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯗ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗꯨ ꯇꯝꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯃꯣꯍꯦꯟ ꯑꯊꯦꯡꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯌꯨ ꯊꯛꯐꯝ ꯑꯗꯨꯗꯒꯤ ꯌꯨ ꯊꯛꯂꯗꯨꯅ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯗꯨꯅ ꯃꯍꯥꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤꯒꯤ ꯁꯕꯥꯟ ꯃꯥꯟꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯁꯤꯗ ꯃꯣꯍꯦꯟ "ꯀꯅꯥꯅꯣ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯗ ꯇꯨꯃꯤꯟꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕꯁꯤꯅ? ꯃꯥꯒꯤꯁꯤ ꯏꯃꯨꯡ ꯑꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯅꯕ ꯇꯧꯔꯤꯕꯖꯥꯠꯅꯤ꯫ ꯂꯩꯔꯝꯃꯨꯗꯅ ꯅꯪ ꯈꯪꯒꯅꯤ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯗꯨꯅ ꯃꯣꯍꯦꯟ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯂꯗꯨꯅ "ꯅꯪ ꯃꯐꯝꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥ? ꯏꯃꯨꯡ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯅꯕ ꯂꯨꯝꯂꯤꯕꯔꯣ?" ꯑꯁꯨꯝꯅ ꯃꯣꯍꯦꯟꯅ ꯉꯥꯡꯂꯕꯁꯨ ꯅꯨꯄꯤ ꯑꯗꯨꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯃꯣꯍꯦꯟ ꯅꯨꯄꯤ ꯑꯗꯨꯗ ꯆꯕꯦꯡ ꯆꯕꯦꯡ ꯄꯉꯥꯡꯗ ꯉꯥꯡꯂꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯇꯞꯅ ꯇꯞꯅ ꯑꯣꯟꯈꯠꯂꯛꯄꯗꯨꯗ ꯃꯆꯥꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨꯗ ꯏ ꯇꯩꯔꯕ ꯃꯃꯤꯠ ꯏꯔꯥꯎ ꯂꯥꯎꯊꯣꯛꯇꯨꯅ ꯃꯔꯩ ꯑꯗꯨ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯣꯍꯦꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯗꯨꯅ ꯃꯍꯥꯛ ꯃꯈꯣꯏꯒꯤ ꯀꯣꯟꯊꯣꯡꯒꯤ ꯂꯩꯈꯣꯝꯅ ꯕꯤꯠ ꯕꯤꯠ ꯂꯥꯎꯔꯕ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛ ꯌꯨꯒ ꯉꯥꯎꯕꯒ ꯀꯔꯤꯒ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯅ ꯈꯣꯡꯕꯥꯟ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯣꯍꯦꯟ ꯈꯣꯡꯕꯥꯟ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯋꯥꯅ ꯀꯥꯈꯠꯂꯛꯂꯕ ꯃꯇꯨꯡ ꯀꯣꯟꯊꯣꯡꯂꯣꯝꯗꯒꯤ ꯏꯪꯈꯣꯜ ꯂꯣꯝꯗꯨꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯒ ꯃꯇꯨꯡꯗꯒꯤ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛꯄꯨ ꯃꯈꯣꯡ ꯑꯗꯨ ꯂꯣꯡꯊꯦꯛ ꯊꯦꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯣꯍꯦꯟ ꯅꯥꯕꯅ ꯍꯦꯟꯃꯟꯈ꯭ꯔꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯇꯥꯔꯝꯈꯤꯗꯦ꯫ ꯃꯁꯤꯗꯒꯤ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯣꯍꯦꯟꯒꯤ ꯃꯈꯨꯠ ꯑꯅꯤ, ꯃꯈꯣꯡ ꯑꯅꯤ ꯑꯃꯗꯤ ꯃꯉꯛꯁꯝ ꯑꯗꯨꯕꯨ ꯄꯦꯔꯦꯛ ꯄꯦꯔꯦꯛ ꯊꯨꯗꯦꯛꯇꯨꯅ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯅꯝꯁꯤꯟꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯇꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯣꯍꯦꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯈꯤ ꯇꯣꯝꯕꯤ ꯑꯃꯗꯤ ꯂꯥꯛꯄꯕꯨ ꯀꯧꯊꯣꯛꯇꯨꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝ ꯇꯧꯗꯨꯅ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯄꯣꯠꯂꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯣꯍꯦꯟꯅ ꯃꯤꯁꯤ ꯆꯥꯗꯅ ꯁꯤꯕ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯗꯨꯁꯨ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯂꯥꯛꯄ ꯑꯗꯨ ꯃꯆꯦꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯂꯟ ꯊꯨꯝ ꯄꯨꯝꯅꯃꯛ ꯐꯪꯂꯒꯅꯤ ꯈꯟꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡ ꯑꯃ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯛꯄ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯂꯗꯨꯅ ꯍꯥꯡꯕꯗꯤ ꯍꯥꯡꯗꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛꯁꯨ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯀꯟꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯥꯛꯄ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯊꯣꯡꯅꯥꯎ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯀꯅꯥꯕꯨꯁꯨ ꯎꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯊꯣꯡꯅꯥꯎ ꯑꯗꯨꯕꯨ ꯊꯤꯡꯖꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯇꯨꯝꯒꯦ ꯇꯧꯕꯗ ꯍꯟꯗꯛꯇꯤ ꯌꯨꯝꯌꯥꯏꯒꯤ ꯊꯣꯡꯖꯥꯎ ꯑꯗꯨꯗ ꯗꯝ ꯗꯝ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯂꯥꯛꯄ ꯈꯔ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯎꯔꯝꯈꯤꯗꯦ꯫ ꯃꯍꯥꯛ ꯃꯄꯥꯟꯗ ꯍꯥꯏꯔꯞ ꯊꯣꯛꯇꯨꯅꯁꯨ ꯌꯦꯡꯂꯝꯃꯤ, ꯀꯅꯥꯁꯨ ꯎꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯃꯥꯏ ꯑꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯍꯦꯛ ꯆꯪꯒꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡ ꯑꯗꯨꯗ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯃꯃꯤꯠ ꯑꯗꯨ ꯏꯔꯥꯎ ꯂꯥꯎꯊꯣꯛꯇꯨꯅ ꯃꯔꯩ ꯑꯗꯨ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯊꯧꯔꯤ ꯌꯥꯟꯕꯒꯤ ꯃꯇꯧꯒꯨꯝ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯃꯆꯦꯕꯨ ꯇꯥꯅꯕ ꯀꯟꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯣꯟꯊꯣꯡ ꯑꯗꯨ ꯇꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯆꯤꯡꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯛꯄ ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯣꯠꯂꯝꯃꯤ꯫ ꯅꯣꯡꯃꯥꯜꯂꯦ ꯇꯤꯡꯈꯪ ꯃꯔꯛ ꯑꯗꯨꯗ ꯂꯥꯛꯄꯕꯨ ꯄꯥꯏꯗꯨꯅ ꯍꯨꯟꯖꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯥꯛꯄ ꯆꯩꯅꯥ ꯑꯗꯨꯅ ꯍꯦꯟꯃꯟꯈꯤꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯑꯃꯨꯛ ꯎꯈꯤꯗ꯭ꯔꯦ꯫ ꯂꯥꯛꯄ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯕꯗ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠ ꯑꯃꯅ ꯂꯨꯈꯝꯗꯒꯤ ꯂꯦꯡꯂꯛꯇꯨꯅ ꯃꯍꯥꯛ ꯃꯉꯛꯁꯝꯗꯨꯗ ꯐꯥꯎꯔꯦꯡ ꯂꯦꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯂꯥꯛꯄꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯁꯈꯤ ꯇꯣꯝꯕꯤ ꯑꯌꯨꯛ ꯇꯨꯝ ꯌꯥꯍꯧꯔꯛꯇꯨꯅ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯣꯛꯂꯛꯄꯗ ꯃꯍꯥꯛ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯂꯥꯛꯄ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯉꯛꯁꯝ ꯑꯗꯨꯗ ꯃꯆꯤꯟ ꯇꯨꯝꯂꯕ ꯎꯖꯥꯎ ꯑꯃꯅ ꯂꯦꯡꯗꯨꯅ ꯃꯉꯛꯁꯝꯗ ꯐꯥꯎꯗꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯃꯈꯣꯡ ꯃꯉꯛꯁꯝ ꯄꯨꯝꯅꯃꯛ
ꯃꯄꯥ ꯆꯥꯅ ꯑꯃꯠꯇ ꯄꯥꯜꯂꯝꯗꯦ꯫ ꯃꯪꯁꯝ ꯑꯗꯨꯁꯨ ꯃꯅꯤꯡꯂꯣꯝꯗ ꯂꯩꯊꯣꯛꯇꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯝꯅꯃꯛ ꯄꯗ꯭ꯔꯥꯛ ꯄꯗ꯭ꯔꯥꯛ ꯇꯥꯗꯨꯅ ꯁꯤꯗꯨꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯁꯈꯤꯇꯣꯝꯕꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯕꯨ ꯀꯣꯏꯔꯥꯎ ꯂꯥꯎꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯂꯥꯛꯄꯒꯤ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯄꯣꯠꯂꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯁꯤꯗ ꯇꯝꯅꯕ ꯍꯦꯟꯃꯟꯈꯤꯕꯅ ꯁꯈꯤꯇꯣꯝꯕꯤ ꯑꯗꯨꯁꯨ ꯌꯨꯝ ꯑꯗꯨꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯄꯥꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯈꯤꯇꯣꯝꯕꯤ ꯃꯍꯥꯛꯀꯤ ꯃꯄꯥꯝꯗ ꯂꯩꯖꯔꯕꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯁꯤꯟꯊꯥꯒꯤ ꯑꯣꯏꯈꯤꯕ ꯁꯛꯇꯝ ꯑꯀꯤ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯑꯗꯨꯅ ꯂꯃꯟ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯇꯣꯝꯕꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯅꯥꯕ ꯑꯗꯨ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛ ꯆꯤꯡꯊꯦꯛꯇꯨꯅ ꯆꯥꯕ ꯊꯛꯄꯗ ꯃꯤ ꯆꯦꯟꯅꯗꯨꯅ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯤ ꯆꯦꯟꯅꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯗꯨꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ ꯁꯤꯟꯊꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯗꯨꯅ ꯁꯤꯟꯊꯥꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨꯁꯨ ꯂꯥꯏꯔꯦꯝꯂꯦꯟꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯈꯤꯔꯝꯃꯤ꯫ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯃꯥꯏꯕ ꯈꯣꯏꯃꯨꯅ ꯊꯣꯏꯊꯣꯏꯕꯕꯨ ꯑꯉꯥꯎꯕꯒꯨꯝ ꯂꯩꯔꯤꯕ ꯋꯥꯈꯜ ꯑꯗꯨ ꯐꯍꯟꯕꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯊꯣꯏꯊꯣꯏꯕꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯄꯥꯡꯒꯜꯅ ꯁꯨꯖꯕ ꯇꯥꯟꯖꯕ ꯉꯝꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡ ꯊꯣꯏꯊꯣꯏꯕꯁꯨ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ, ꯀꯃꯦꯟ ꯑꯃꯗꯤ ꯁꯦꯌꯔ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫